Image PAODAM Yangu Kwai Kipu, Tamkuman Tramok Sabalina, Nasigi, Marabu Pop Pijari. Himalibak Nuxihange, Agilol, Culture, Yokatke, Mirakunai Tangu Litana, Amadi, Nuxisana, Lehengi Harbadi, Education, same Gadavani, Amadi, Porkatavani Haina, Professor and Rasmona, High Loikum Loika, Ijaning sharing Amatang Amadi, Gamudin Amadi, Magi, Saita, and Mintonba Larixing, Nasi Pongkre. Hyderabad FCG official sing Amadi Sanoi Singa. Double Youth Development Association Football Academy ki Sanaroi Singa Interaction Program ma pangthokre loinana Bharatiya Kisan Union gi Musingba Rakesh Tikai Police na phakre Hauzik mapungwe Paulo wirasi Education na mioiba khudingmak pumnamak semgadabani Imalebak nuksi hange aigi loan culture yokhatke mioiba khunai da tangru leitana lehenge amadi nuksisana lehenge harbadi education na semgadabani porakadbani haina Dhanmanjari University ki vice chancellor professor Rasmona Phondokre organizing committee of Okram Sagai Apokpa Trust na Sinduna senior mai community hall da pangthokiba drama pansuwa state level Okram Sagai meritorious students prize distribution amadi fencing hockey amadi football masana da best sports person tarak Clubber Singda Manay Antoki Thromda Atoba Mitunglen Giwarul Pirna Mahagna Makata Duna Haikibda United Nations Ki 2030 Fawda Sustainable Development Goal Gi Pandam Hamliba Asidasu Education Asisu Kwaidagi Maru Oiba Ama Oina Yauribani Mashina Human Resource Semgat Kadabani Asobu Todang Ama Lawidabani Haina Pondoki Nasigi Thormaduda Okram Sagi Kam Tang Larba Ningol Okram Sagi Kwaidagi Haluerba Biba Amadi Ningol Sing the Cell Gitangmang Yentok Kibagaloina Ima Kaitel da Porfum Pambi Okram Sagi Haluerba Sing Amadi Ningol Sing the Su Cell Gitangmang Kusinaki Nasigi Thormaduda Dr. Okram Kumar Singh former principal DM College of Commerce na Thormapu Oina Saruya Kibagalina National Education Policy Ki Matang the Su resource person Kayana Wangake Tung Poina, Petit Imasi Hinganba, Iroina, Quitimax, Mu was hung out, say, we are tin going yona, Mu, because Tanguletan, like Muni Havisi, she sustainable development goals, like Ahamadan Millennium Development Goals and 11. And an important question agenda on is education habisiga, sustainable development goal, and she important about Kulai habitat 21st century singing. Mang the particular Yamase, Madam the education habitat, why don't she shame with them? Education should be the number one. Imalabang Nungi, language yoke, culture yoke, music, above Tanguleta, one has education and why is never good on them. Education is through Tokyo, scientists, engineering, medical sciences, politics, Pudimachi, education is through the Sakadonina. Education is number one. I have started the Masiam Fox showing as a hybrid with Mana. Mahiro Yokat Luf Mayolna Sinduna Quanta Haluf Awang Lekai Community Holder Hangang Kendrigi Manung the Labor Class 10 number 12K exam the Mai Park Laba Mahiro Singh Manapi Nikai Kumna Utpagitrom Ama Pangtokre M Babu Kabuk Lay Charitable Trust na sponsor Toduna Pangtokiba Manayan Tokpa Aduda Boshem Amadi Kosem gi exam da 75% Aduga CBSC gi exam da 80% ki mathakta Pangpa Mahiro Singh Memento Amadi Certificate Piduna Puning Thawatki Nasi Throm Aduda Mayai Lambi College gi Assistant Professor Laifrakpam Binod Singh Moirang College gi Retired Vice Principal Khaidem Ibusa Maitai M Dimartan Singh Mayol gi President T Gulamzad Amadi Ningthauja Lanchana Saruk Yaduna Thormadu Pangthoke Throm Aduga Mari Lainana Mayol Secretary Mayum Sunil Hai Lup Asida M Babu Kabuk Charitable Trust na sponsor Toduna Nasi Throm Asi Pangthokpani Makhatana Association Asina Laiba Laiba Imungi Mahiroi Kaya Lemna Kosing Tobiba Kendra Sigi Mahilosang Singh Model School on Tok Nabagi Pandam Power Tamli Nasi Pangthok Liba Award Pibagi Throm Asida
punna mairoi marfu muk yauri masigi manungda bosem ge exam da 4 position lakrabi mairoi amasu yauri haina mahangna makhatana phongdoki Buramam Gunjona Iba Loikum Loika Kamathoibi Amadi Ijaningi Pareng Amatang Haina Mithonba Sayeng Lairik Ani Ngasi Library and Information Center Kaksingi Mipunsanga Phongkre Lairik Phonggi Throm Aduda Manipur University ki Manipur Department ki Assistant Professor Dr. Koijam Santibalana Athoiba Mithung Sahitya Seva Samiti Kaksingi Hanig President Oiramba Yengkhom Dhananjayna Throm Mapu Amasung Economics ki Professor M. Rajena Akhanaba Mithung Aina Saruk Yaki Thromaduda Athoiba Mithung en Singna Pukrambam Kunjona Iba Loikum Loika Khambathoibi Amadi Ijaningi Pareng Amatang Haina Mingthonba Sayeng Lairik Ani Maikum Hangdoktuna Miyam Sinaki Loinana Manipur University Professor N. Sanat Tombana Loikum Loika Lairik Amasung Thabuktagi Potharaba ZEO Pukram Nimaina Ijaningi Pareng Amatang Lairik Masak Taki Ngasi Writers Union na Sinduna Kamudina Manipur site da Katok Lamba Amadi Mahagi Tavak Thorum da Yumpam Oiba MM Ahmed na Komjin ba Lairik Kamudin Amadi Magi site go Lairik Ama Nasi Manipur Press Club ta Hongtung in a Fongkre Lairik Fongba Asiga Mari Lena Komjin Liba MM Ahmed na Hai Nasi Pauba Equina Magi Namak Karishu Tobangam de Mahana Maite Pangal Samaz Asibu Kore role gi mateng na awon bakar to orbasu porokna bakkan na hona khibata na tana mahangna site gi lamda kathok lamba amadi taromba thabak singi singtha ba loro haina mahangna saitha singtha do haike ngasi gi throm aduda BM Masnamba Site Academy award Dr. Said Ahmed President Writers Union Salam Tomba amadi ibosna yambemna matangsina mai tangbal loduna thromado pangthoki Rashtriya Swayam Sevak Sangha Manipur Prant State ki Ghosh Kendra Pramukh Brand Team ki leader Amasung Kendra ki Oja Oigat Daba Singhi Tha Sigi Tranipan dagi Bal Vidya Mandir Kaksing da Satra ki ba numit humni ki camp ngasi losin kre camp asida tongan ba Manipur ki district mapan dagi amadi Ghosh Kendra tra te tagi tongan ba Siksharthi kuntra humdoina saruk yake Camp asida All India Ghosh Team ki member Sri Rajesh Borai Prantagi Saririk Pramukh Sri Kunrakpam Binanda Singh Amasung Prantagi Ghosh Pramukh Sri Khetrimim Premjit Singh Amadi Tongan ba Oja Singh na Ningthina Takpi Tambiki Sangagi Sahi Sam Subagi Thorum Oina 2024 ki December Pauda Manipur State ki Oina Punna Ben Khaktagi Oiba Mi Sawa Saruk Yaduna Asoba Road March Amasu Sananaba Panam Thamli Ngasi camp asi losin bagi thorum gamani leina Kaksing Bal Vidya Mandir dagi hauruga kilometer mangagi road march amasu satki Maduda lekai ki tongan mafam singda lei saiduna road march adu butram okay Hujik Sathariba Duran Cup ta Saruk Yariba Hyderabad FC ki official sing amade Saruk Yariba Akhanaba Sanroi Singh Yauba Mihut Kangbu Amana Ngasi Bisnupur district ki manung chana leiba Tawbul Kungangi football masanagi grassroots ki sanori kaya senggot liba Tawbul Youth Development Association Football Academy ki official sing amadi academy asigi sanori singa haktengnana interaction tawbagi thorom ama ngasi academy asi ground pangthokre asamba thorom amaga loina pangthokhiba thorom aduda Hyderabad FC ki mahut sillaga lakhiba head coach Monalo Marquis Indian national team ki player amadi Hyderabad FC ki defender Akash Mishra FCSC ki Australian player Joel Chinese FCSC ki defender Nim Dorji Tamang technical director Hyderabad FC Thangboy Singto FCSC ki vice president operations Susan Vasist head of operations Hyderabad FC Anthony Thomas ta TYDA Football Academy ki Maikaidagi Lengan P Huktuna Harau Tam okay Tungda Hyderabad FC ki Noiner Kiba Sanori Singh Amadi official singa TYDA Football Academy ki Sanori Amadi official singa interaction su pangthoke Taida Academy going out is category C under 13 layer, 15 layer, 18 layer, the senior layer. Seniors in a Hujoki super division salary, Limathang under I think tournament Lani, under 15 get 13. High by age group could Moxida for Yamda Angang Yankee Sangre, but almost Angansi 200 1-day training program on plant protection and bio inputs preparation for the
Rumril Organic Farmer Producer Company Limited, Technopol District, under Mission Organic Values and Development for Northeastern Region Phase 3 Haiba Hiramasi gi matang da training program ama pangthokre. Technopol District ki manung chana leiba Leibi Village ki community hall da pangthokiba throm aduda Manipur Organic Mission Agency MOMA Department of Horticulture and Soil Conservation Government of Manipur na support taroga Diocesan Social Service Society DSSS na senduna pangthokibani throm aduda Indramani Laitan Them Field Assistant Department of Agriculture Government of Manipur Rumril FPC CEO Joshua Take Diocesan Social Service Society ki District Coordinator Mr. Khulpu Benedict Konai Amadi DSSS ki Field Inspector K. Anthony na maruiba Miyosing Wena Saruk Yaki ngasi ki training program aduda Technopol District asida leiba tongan ba khun kaya ki lomi singda mana masing gi pambi singbu matau karamna thagani amadi mapung marai phaba pothok sing ohengani haibagi matangda Indramani Litan Themna wafam kya thamke ngasi nungthil Jirbam District ki Bawparada leiba Jiri News Network ki conference hall da Jiri News Network ka khusam naduna FXB India na senduna sensitization cum training program for journalists on right-based reporting on incidences of human trafficking and child rights issues haiba training program ama pangthokre. Training program asi ECPAT Luxembourg na support tawduna pangthokibani haidi from aduda Jiri News Network ZNN gi Executive Program Director M. Sankumar Singh, Program Officer FXB India Suraksha Ukur Branch ki Program Officer Wugresho Sang, FXB India Suraksha Impal Branch ki Program Officer K. Sunil Maitaina Dice Tapam ki FXB India Suraksha Impal Branch ki Program Officer K. Sunil Maitaina keynote address period na sun hai ki journalist na human trafficking na mateng sauna pangdu na ngasi phawa laglei maram aduna journalist na khangdaba yadaba sing adugi training asi pangthokpani haina makhata na phongdokki Kumjali Singani Sumatra Trukta Panamba Manipur Lenga ki notification amagi matung ina Kaibul Lamjau National Park Paktok Chaktok Lagani Haiba Asida Hanagi Lejanamba Kaibul Lamjau ga Nangnana Leiba Pat Sing Sokadabdagi Kalu Aikogi Pat Kanbiu Mahopsagi Pibam Mahan Biganu Kunja Singi Hingnabagi Pambai Matpiganu Haina Nasi Kumbi Esigi Itai Wapuk Pida Miam Wakat Mifam Ama Pangtok Galona JC Semdana Rally Set Kre Wakan mifam adu ga mari lainana JSC ge secretary Khangembam Surdas na phono khibada thasi gi tang manga da kumbi kaithel da Kaibul Lamjau National Park ki akoi bada khundari ba miam gi oiba mifam ama pangthok tuna Kaibul Lamjau National Park asina chawthrok lakpada sokpa mafam sing asidi asigi matang da lengak asina khanabiu haiduna media gi khuthangda phonok pa laikre adugi matung mari lainaba official sing unaba office sing da kayak satpada unaba phanglaktre matam haukinaba pakhum piduna miambu pungning leitafam khanganre park asi akoi bagi miam di park asi gi akoi bada nga phaduna insang mana masing hektuna yolaga hingjari bani adubu park asi chawthrokpa tarbadi akoi bagi khunja sing karamna hingani aduna khunja sing gi hak Kananaba Nasidagi JC Shemle Haina, Nautopuka Lundana Makataba protesting Satragani Haina Pondoke. I see part of the consider part of the I tang going to Chan Ling Bayaki. Do not issue the line in my Kayu Madake. Aduki Abu Kambina. Masi Bauda Maya, 2 nations look at the Matuta, Legate. Aku itu tak begitu tapi dia tak lulus layar yang mereka belok lagi dari kita tahu lagi kan. Aduh, ya kita kau itu tak boleh apa ni nasi wapun kita. Aku ini pamdi nasi miam meeting sini deh. JC saya mana berlaku balik. Ya lekor miam. Joint Action Committee of the people of areas affected by the extension of Kaibul Lamjau National Park. Kaibul Lamjau National Park. Paktok chaktok pada chok ina miam ikoi jesi masem. Ngasi harok iba Mairoi Singbu Tungi Mirol gidamak kandaba yade amadi kaitharak laba education system asida satnariba kanglon kaya asibu
semdok taba yade haiba wakhalonda All Manipur Progressive Students Association ampasa kauba Unity, Learn, Honesty, Sacrifice amadi Empathy na motto oiba maheroi lup ama sapongkhre ngasi Manipur Press Club ta pangthokpa launch tawgi throm adu ga mari leinana wahang Bimal Maitei President All Manipur Progressive Students Association hai chatroina mahi lisang sitna tamluruga su kangau narba maheroi kayama education system asina soibana nom gi masing hengalakli maram asina tungi mirol singi khalaga education da akan memeng sangduna thabak thorom kaya pangthok lagani haina phongdoki अखोई की इसा की इरम दम की पोचिदा कई कई पुथोक्तोरी नो मजे लाइफ से कई कई इरतोरी नो हमारे कोई खुनाई जी की वजह चपट पगी दमुक्ता कैम इरतोरी नो चाहे वजह कोई की मरु हुए बने आया ना कंसर्न नहीं कई मजे तमक्तो लाइफ ना अखोई की वजह अब तमक्तो मिना ngasi अखोई खुनाई दा अखोई की दमुक्ता खलक तुई वजह अखोई लाइफ तमक्तोरी है तारे कई मजे वजह जी बोकी वजह तमियो लाइफ एजुकेशन ने एक फिक की वजह ये होगा वाइडी की साव में वजह से सिबोक्ता अखोई की वजह इरम दम की वजह तमक्तोरी सुन की मनपुरी डिपार्टमेंट ले वजह सी बोक मंगाए अदुना तब अखिरम तक अखोई वजह तमद्री अदुना सी मैम जे सी की वखलोन सिदा अमदी कमाइना हाचल लगदी यागदगे हाइबदो अखोइदा थबक खक थीब नतब थबक तोजब मथौ तारिमिना थबक तौबदु दुगी दमतन District Sports Association Kasing gi sahi 2022 dagi 2026 phau gi oina Executive Council gi thabak paigir sing gi miu sing khankhre Executive Council gi miut oina khallab sing di President gi phamda Khetrimayum Ibobi Singh Vice President Singh oina Dr. T.S. Ojit M.K. Mahenjau Kom Songtham Manishwar amadi Moirang Them Tikendrajit Treasurer da M. Dhanuschandra aduga Club Singh gi miu sing oina Aksha gi T.S. Kiran Kumar, DYA gi Yumnam Rabi, UCC gi Marang Them Tomai, AIFA gi Laitonjam Bankim Chandra Amadi, Sau gi Norem Lokendroni, Makoi Punamak Executive Council gi Mikhal Tauda Lambayaguna Khankibani Hiring. National Capital gi Jantar Mantar da Sathaba Unemployment Protest Rally Amada Saruk Yaruna Lakiba Laumi gi Lusingba Bharatiya Kisan Union gi National Spokesperson Oiriba Rakesh Ticket Delhi Police na Gazipur da Phakre Special Commissioner of Police Law and Order Dependra Pathak na haikibada Rakesh Ticket pu mayum da hankro haibada mahang suyaki Rakesh Ticket pu Madhu Bihar Police Station da detain tawduna thamkibani hairi adum oinamak Rakesh Ticket na haikibda government gi maikei da Delhi Police na thabak torbasu lawmi singi kholaudi nam thabangam loi maku phajin ba anoba revolution am porkani aikhoi lep khiroi aikhoi sok thabal leiroi amadi kok nonjaroi lawmi singi lup kayana maha panchayat ama jantar mantar da sili haiki Gautam Buddha Nagar da natai sada ba ingit uttuna amadi mathong sada bawang sangang ngangduna security guard ta karem kathai na kibi nupi ma police na phakre Noida sector tratukta nupi adu yu ngaur gari thorokibani police ki senior officer amana haikibada nupi dan thorokpa gari du khamnabasu thong hangduktuna pak tholokide mangna security guard ta misbehave tawki guard aduna complaint thorokpadagi police na case ama lokhotkre mangna thorokpa gari du police station da photkre haire hojik aruibada maroi pa amnu pijari himalebak nusi hange aigi lol culture Yokhat ke miyabi khunai tangdu leitana amadi nuksi channel lehengi harbadi education na same gadabani amadi porkadabani haina Professor N Rajmona aikre loikum loika ijaning sereng amatang amadi Kyamuddin amadi magi saitya hain mingthon ban larik sing asi pongkre Hyderabad FC ge official sing amadi Sanoi Singa Double Youth Development Association Football Academy ge Sanoi Singa interaction program ma pangthokre loinana Bharatiya Kisan Union gi Lusingba Rakesh Ticket Police na Phakre Ngasidi image forum sanuk saba matang ase lojire miyam amukana khurumjari